ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯄꯥꯎ ꯑꯁꯦ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯝꯒꯅꯤ ꯄꯥꯎꯆꯦꯗ ꯌꯥꯎꯔꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯀꯨꯀꯤꯅ ꯃꯩꯇꯩꯗ ꯂꯥꯟ ꯇꯧꯔꯛꯄ ꯑꯗꯩꯗꯤ ꯅꯥꯒꯥꯗ ꯂꯥꯟ ꯇꯧꯔꯤꯕ ꯍꯥꯏꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯃꯥꯅ ꯍꯥꯏꯗꯤ ꯃꯩꯇꯩꯒ ꯅꯥꯒꯥꯒꯗ ꯃꯩꯇꯩꯗ ꯍꯥꯟꯅ ꯂꯥꯟ ꯇꯧ ꯂꯣꯏꯔ ꯃꯇꯨꯡꯗ ꯅꯥꯒꯥꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤ ꯂꯥꯟꯁꯦꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯄꯥꯎ ꯑꯃꯗ ꯐꯪꯖꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯍꯥꯏꯗꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯨꯖꯔꯛꯄꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯇꯥꯃꯤꯟꯅꯔꯁꯤꯀꯣ ꯄꯥꯎ ꯑꯁꯦꯀꯣ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁ ꯌꯣꯛꯈꯠꯄꯒꯤ NSCN-IMꯅ ꯁꯦꯟꯇꯔꯗ ꯆꯩꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯁꯤꯁꯦ ꯃꯇꯤꯛ ꯆꯥꯕꯅꯤꯀꯣ NSCN-IMꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯄꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯀꯣ ꯃꯔꯝ ꯍꯥꯏꯕ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯗꯤ ꯀꯃꯦꯟ ꯂꯥꯛꯑꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯃꯤꯒꯤ ꯃꯔꯝꯒꯤ ꯋꯥꯗꯣ ꯊꯥꯡꯒꯠꯂꯛꯀꯅꯨ ꯏꯁꯥꯒꯤ ꯏꯔꯝꯒꯤ ꯋꯥ ꯊꯥꯡꯒꯠꯂꯨ ꯑꯗꯨ ꯇꯧ ꯍꯥꯏꯅ ꯍꯥꯏ ꯍꯣꯏ ꯏꯌꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯍꯥꯛꯅ ꯍꯥꯏꯕꯤꯔꯛꯏꯕꯗꯣ ꯃꯌꯥꯝ ꯑꯩ ꯀꯩꯁꯨ ꯑꯣꯏꯅ ꯈꯟꯖꯗꯦ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯃꯤꯔꯝꯒꯤ ꯑꯣꯏꯔꯨ ꯃꯤ ꯑꯩꯒꯤ ꯑꯣꯏꯔꯨ ꯂꯩꯕꯥꯛꯇꯤ ꯂꯩꯕꯥꯛꯅꯤ ꯁꯣꯛꯅꯔꯤꯕꯁꯦ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗꯅꯤ ꯂꯣꯏꯅꯀꯣ ꯑꯗꯣ ꯏꯟꯗꯤꯌꯥꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟꯅꯤ ꯏꯝꯐꯥꯜꯗ ꯁꯣꯛꯅꯔꯁꯨ ꯀꯁꯥꯔꯗ ꯁꯣꯛꯅꯔꯁꯨ ꯂꯥꯟꯗꯤ ꯂꯥꯟꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯝꯐꯥꯜꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥ ꯂꯩꯕꯥꯛꯅꯦꯅ ꯈꯜꯂꯦ ꯂꯥꯞꯅꯔꯕꯁꯨ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯈ꯭ꯔꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯀꯌꯥ ꯑꯃꯅꯤꯀꯣ ꯑꯩꯈꯣꯏꯁꯨꯀꯣ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯂꯩꯕꯥꯛꯇꯨꯒꯤꯅꯤꯀꯣ ꯍꯧꯔꯛꯐꯝꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯨ ꯍꯥꯏꯔꯛꯄꯗ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯣꯏꯅꯤ ꯑꯗꯨꯅ ꯍꯧꯔꯛꯐꯝ ꯈꯪꯃꯤꯟꯅꯁꯦ ꯍꯧꯔꯛꯐꯝ ꯈꯪꯗꯅ ꯋꯥ ꯆꯒꯠ ꯉꯥꯡꯉ ꯀꯥꯟꯅꯗꯦꯀꯣ ꯍꯧꯔꯛꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯗꯤ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜꯅꯦ ꯍꯥꯏꯔꯛ ꯇꯥꯕꯅꯤꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯀꯁꯥꯔꯗ ꯇꯥꯔꯤꯕ ꯇ꯭ꯔꯤꯄꯨꯔꯥꯗ ꯇꯥꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯦ ꯍꯥꯏꯗꯤ ꯑꯁꯤ ꯑꯋꯥ ꯂꯥꯟ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯇꯣꯡꯈꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯁꯦ ꯇꯥꯔꯛꯈꯤꯕꯅꯤ ꯃꯥꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯇꯥꯔꯛꯈꯤꯕꯅꯤꯀꯣ ꯑꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯔꯝꯒꯤ ꯋꯥꯔꯤ ꯄꯨꯁꯜꯂꯛꯀꯅꯣ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯍꯟꯅꯤꯡꯗꯦ ꯑꯗꯨꯒ ꯑꯃꯅ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯍꯥꯠꯅꯕ ꯅꯥꯒꯥꯒꯤ ꯌꯨꯝ ꯃꯩ ꯊꯥꯍꯟꯕ ꯀꯨꯀꯤꯒꯤ ꯍꯣꯝꯂꯦꯟ ꯄꯤꯅꯕ ꯁꯦꯟꯇꯔꯒꯤ ꯊꯧꯔꯥꯡꯅꯤ ꯑꯁꯤꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯃꯌꯥꯝꯁꯦ ꯀꯨꯀꯤꯁꯤꯡꯁꯤꯅ ꯆꯠꯊꯔꯤꯕꯁꯦꯀꯣ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕꯁꯦ ꯃꯣꯏ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯌꯥ ꯑꯃ ꯃꯈꯣꯏꯅ ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯂꯥꯟꯖꯗꯕ ꯏꯆꯦ ꯏꯆꯟ ꯀꯌꯥ ꯑꯃꯒꯤ ꯃꯄꯨꯟꯁꯤꯁꯨ ꯃꯥꯡꯍꯟꯗꯅ ꯂꯣꯏꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯇ ꯄꯦꯟꯗꯗꯅ ꯊꯋꯥꯏ ꯐꯥꯎꯕ ꯂꯧꯊꯣꯛꯄꯤꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯏꯃꯥ ꯏꯕꯦꯟ ꯑꯗꯨꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯌꯥ ꯑꯃ ꯑꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯊꯃꯣꯏꯁꯦ ꯆꯥꯛꯏꯕꯅꯤ ꯑꯩꯈꯣꯏꯁꯨꯀꯣ ꯂꯥꯞꯅ ꯂꯩꯔꯕꯒꯁꯨ ꯑꯗꯨꯒꯤ ꯆꯩꯅꯥꯈꯣꯟꯗꯣ ꯑꯩꯈꯣꯏꯗ ꯐꯥꯎꯔꯤ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯆꯩꯅꯥꯈꯣꯟꯗꯣ ꯐꯥꯎꯗꯕ ꯅꯈꯣꯏꯅ ꯀꯩꯁꯨꯝ ꯈꯜꯂꯣꯏ ꯑꯗꯨꯅꯕꯨ ꯆꯩꯅꯥꯈꯣꯟꯗꯣ ꯐꯥꯎꯗꯕꯗꯨꯅꯅꯦꯕꯀꯣ ꯃꯤꯔꯝꯒꯤ ꯋꯥꯔꯤ ꯄꯨꯁꯜꯂꯛꯑꯦꯅ ꯍꯥꯏꯔꯤꯁꯦ ꯃꯤꯔꯝ ꯅꯠꯇꯦ ꯏꯃꯥ ꯂꯩꯕꯥꯛꯇꯣ ꯃꯅꯤꯄꯨꯔꯗꯣ ꯃꯤꯔꯝ ꯅꯠꯇꯦꯕ ꯅꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯃꯅ ꯅꯈꯣꯏꯒꯤ ꯃꯩꯇꯩꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯣꯔꯤ ꯃꯅꯤꯄꯨꯔꯗ ꯊꯤꯜꯂꯣꯏꯗ꯭ꯔꯥ ꯑꯗꯣ ꯈꯪꯉꯨꯀꯣ ꯍꯥꯏꯔꯛꯏꯕ ꯅꯪꯗꯣ ꯈꯔ ꯈꯪꯉꯣꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯃꯔꯛꯇ ꯑꯩꯅ ꯋꯥꯔꯤ ꯑꯁꯦ ꯃꯌꯥꯝꯗ ꯁꯦꯡꯗꯣꯛꯆꯕꯅꯤ ꯃꯤꯔꯝꯒꯤ ꯋꯥꯔꯤ ꯄꯨꯁꯜꯂꯛꯏ ꯍꯥꯏꯅ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯅ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯃꯔꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯅꯠꯇ꯭ꯔꯒ ꯍꯣꯝꯂꯦꯟ ꯁꯦꯝꯕ ꯌꯥꯅꯕ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯀꯨꯀꯤꯒꯤ ꯖꯥꯠꯁꯦ ꯌꯥꯝꯅ ꯑꯃꯣꯠꯄ ꯖꯥꯠꯅꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯩꯇꯩꯗ ꯂꯣꯏꯔꯒ ꯅꯥꯒꯥꯗ ꯆꯠꯊꯔꯛꯏꯕ ꯂꯥꯟꯁꯦ ꯑꯃꯨꯛ ꯑꯇꯣꯞꯄꯗ ꯆꯠꯊꯔꯛꯑꯣꯏ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯊꯥꯖꯕ ꯌꯥꯕ ꯖꯥꯠ ꯅꯠꯇꯦ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯅ ꯀꯨꯀꯤꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯕꯁꯦ ꯆꯨꯝꯕ꯭ꯔꯣ ꯆꯨꯝꯗꯕ꯭ꯔꯣ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯀꯔꯤ ꯑꯣꯏꯕ ꯃꯣꯠ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯨꯀꯤ ꯍꯥꯏꯕ ꯀꯨꯀꯤꯒꯤ ꯖꯥꯠꯁꯦ ꯑꯃꯣꯠꯄꯒꯤ ꯖꯥꯠꯅꯤ ꯃꯈꯣꯏꯗꯤꯅꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯔꯛꯇ ꯂꯩꯕ ꯌꯥꯗꯕ ꯖꯥꯠꯅꯦ ꯃꯣꯏꯁꯦ ꯐꯖꯅ ꯃꯣꯠꯄ ꯖꯥꯠꯅꯦ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯊꯣꯛꯂꯛꯏꯕꯅꯤ ꯃꯣꯏꯅ ꯍꯥꯏꯗꯤ ꯉꯁꯤꯅ ꯅꯥꯒꯥꯗ ꯑꯃꯨꯛ ꯂꯣꯏꯔꯦ ꯂꯣꯏꯁꯟꯕ ꯍꯥꯏꯕꯨ ꯀꯨꯀꯤꯗ ꯃꯩꯇꯩꯗ ꯍꯧꯔꯒ ꯅꯥꯒꯥꯗ ꯂꯣꯏꯁꯟꯕ ꯍꯥꯏꯗꯣ ꯃꯣꯏ ꯇꯧꯔꯦ ꯑꯗꯣ ꯅꯥꯒꯥꯗ ꯂꯣꯏꯁꯟꯕ ꯅꯠꯇꯅ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯂꯒ ꯃꯈꯣꯏꯁꯦ ꯂꯥꯟ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯀꯝꯗꯧꯕ ꯃꯣꯏꯁꯦ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯃꯔꯝ ꯇꯥꯟꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯅꯠꯇ꯭ꯔꯒ ꯍꯣꯝꯂꯦꯟ ꯇꯥꯟꯕꯒꯤꯗꯃꯛꯇ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯃꯤꯁꯤꯡꯁꯦ ꯀꯌꯥ ꯍꯥꯠꯄ ꯉꯝꯕ ꯃꯣꯏꯁꯦ ꯖꯥꯠꯅꯦꯕꯀꯣ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯁꯥꯖꯠ ꯆꯠꯇꯕ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯇꯕ ꯃꯣꯏꯁꯦ ꯑꯗꯣ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯖꯪꯒꯜꯒꯤ ꯁꯥꯅꯤ ꯃꯣꯏꯁꯦꯀꯣ
ꯖꯪꯒꯜꯒꯤ ꯁꯥ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ